Treasure Island Film Production gi Chin Films na present tauba Khongchat V老，这是老，这个没到那红的。我今天还有，我今哈多，我今天开哈多。VHS video film gi matam dagi miyamna yamna pamna yengna kiba film gi trail makhal ama oi kiba Khongchat V इंची तराग तरुक सांग बहरगा इंची तराग निथोय खक सांग बदुना कैदौदोइनो करोड़ की मपू ओबी यार कांसदा नोइने तोदोरबा थबक सिदीबा नातै जाते है नन्ना करिगिरो अइने मतम खरम मंदिर लेगेदा अइनो शिरबी यामदो नन्ना तत्ते फुदे करिगिरो अइ फुदे अइदि मी करासु फुदे अइ मी करासु फुदे हैबने अइ फुदे मोसे नंग या फौमिनिदा अइ नंग मुंगसु नते नंगसि अइ फुदे तरे लो मोरेदा Maruti gi showroom ama hangdokna bagidamak Olen amadi magi khongloi mayam ama chatki Khongchat asida Olen ga sak manaba Myanmar gi huran chinthi tawba nipa amaga sak manarubadagi awaba tabagi nokning wari ni Khongchat V अदो नंग काय लेगे बा तांगबो खुलगी उमंगी हेंग मचिन दुदने नंग लेरम को दुदि अखोय लागे होय मुंगसै लेरे लाव है यम फोब नंग आई दिया मनि पुदने बा असम की लेगे बा से नंग फोब चलगे नोंमैनि Khongchat V hairiba film sida kumliba maruiba artist singdi Olen Reddy Ipomcha Doren Dara Jugindro Thoiba Jit Ningomba Ithoi Sanjana Tombisana asina chingbani ai de tomre aidra ai mingse mabo khangami je ai mungsui nate ba Khongchat Part 5 hairiba film asida ai ni hana Olen ga ektomina ba phangjabasidi ai gi khwaidagi laibu phabani haina khanjai film sigi director kaka ipu amadi ka homena ai gi damakta film asida yamna support tawbi film asidi namba matamda aina soi gi balan ki ba kaya yaur su moina phajana ngangbi ba chaibi ba tawdana ingonda yamna support tawbi adum nungaina ingonda takpi tambi rai film sigi music director Dali Bibek song thamna so ingonda su iteng yamna pangbi cameraman dadana na su adum phajana mateng pangbi ki Hai nang ngasi kaya pula pasida nang ina punsido loi betare do karigino nang ai tungda imi do ko inariba ha nang ina punsido loi sellaga ne ai ya wabse ko ko doriba mayam ji manipur dai netro mani ai june mafam sida lambi lamung adana leramine mayam manipur chatpada ai yok chal horoge hey nangdi manipur saka do natine nangdi ala re bak tu akhoi manipur je laire pa harisu khangne ba aduna ni man laire pa hari je ai moi ga pun chal horoge nang chakhro ko ai moi ga pun chakrage hai nang chakhro ko Khongchat V film asigi credit line da music da Vivek Ali Songthang cameraman da Dhana Luang assistant camera da Bimo Khongchat Part 1 nama matamda di ai pokchadri dubu Khongchat Part 2 3 4 number da ai poklabasu ai angang oibani na kem khangdre adubu aina khatang ningjang badadi akhoi ba hoi akhoi yumda kahomen hoi kaipu hoi aduga Kaulen hoi kanga hoi akhoi yumdaga editing ga tawba khotpa khatang ningjang ya haitare akhoi yumdaga shooting ga tawba khotpa khar ningjang ya haita aina sum khanma singer singdi Rahul amadi Danu Pasimi jato ete नोय फम जावम येंग लेरो मयाम जय लोय तौरगे Nokning wari na mapungoi ba film Khongchat V hairiba film asigi producer na Nipeni Khongchat V hairiba film asigi story screenplay amasung direction na M Ipuni
Ibani kan kan luhong jeba. As hanuba sidi nang naise anira pok yarni anira Anu bana bu angang lau ya de bu walai bro. Hey, kamu warun. Anu razu aina nang bau di lau ya itna. Atse asiwa sa ayam haina de ko mahai ni ba sumaina chamam nari ngai sida Madi Mandaleda nupi ma lawar laikre Mongsui nangna mabu hat ke haraga ha so hate Kana dunu nang na hairi dubo. Mongsai nangonda nei na haise As mungsui je mu horen. Mungsui ba mingje tabadne ai je ngau dor. Ai je mungsui na te ba tom ne ba amani pu dai ne ba. Mongsai mina mangangano nangi na thongna na rinjit katai sakrage Hey, naik kau nak? Siapa kena kapu ni kau nak? Nak hal ni kau siapa kerja? Hey, aku lo. Nanda hui mi mahal bi kari kino. Nanda hui uruk kecil sekali kino. Ngasih nang hatu potare. Hey, hey, sili. Hey, naik kau. Nang nara bukti pay hey. Naik kau. Se. Hey. Nang ai khoi gi mi hat pa da yaw re yaw da brai.